Thobal District ki Heirok Part 2 mayai lekai ningthozam Bishesorna masagi mitki anaba amana maram oiraga hauzik mit ubagi pangal mangkhibagi awaba kaya mayoknariba aduda kharada oirabasu mateng pangbo oina ngasi United Youths of Heirok UYH na ngamjaba sel amasung chana thaknaba potlamsing mateng Pangkhre Ningthozam Bisesor chahi kuntraga mathoi apokpa kalimuna kallingaida hingnabagi lanfamda chekon amada chek saba yauraga madudagi fanglakpa apikpa khutsumalgi senfam aduna imong manung purami mahak lairajarabasu pukchel chawi amasung miyamgi awa ana tarakpa matamda sel amasung pangalgi mateng pangduna ta lakpa miyoini mitki laina amana maram oiraga Bisesorgi mit khangaudana uba ngamlaktabadagi Guwahati da chatuna layeng chatharure adubu hauzik fauba uba ngamdri mahaki apokpa kalimusu hauzik masagi anaba amagi operation gi damak siza hospital da leiribani Bisesor gi loinabi Saikom Ningol Henasu Thakaragi mamangda masagi anaba amagi damak operation taukhibadagi hospital da check tawbagi leikhi mahaki pikliba machanupa ani nganba amadi lengakpagi damak khanmada Bisesorna amuka hena awaba mayokner tengbang aduga mari lenana UYH ki secretary thongamba khundrakpamna phongdokhibada miyoibagi punsi asi tambangamba nate aruba ana ayek amasung awaba thodok thokdringai matamda miyamgi damak mateng pangbagi wakhalo leiminasi waraklaba matamda miyamna mateng panglakpada fauba nungaiba mikup adugumna kanagumbagi awabada aikoina awaba tadringaida mateng pangminaduna punna hingminabagi matau utminasi si mayamna aigi dai haibda taana mayam lakiduna teng pangise kamisi yam nungaye matungso mayam torpa ngambo oibiro